Hi ma'am, ngasi gi video sidi ko mod phongdoknabagi video nebako. Aigi video amada brother amna comment pirayabako. Adu masu magi mod phongdo ine adu magi comment tu da aisu aigi mod phongdok charake aduga mayam su sigi video sida mayam gi mod to phongdok piro aduna mayam ngasi gi video sidi mod phongdoknabagi video nebako. Mayam video se howdringai da ai mayam da video amtang uhan yenghanjarake ko. Sigi video sida akoigi brother amna magi mod phongdok pirame bako kamai hage da video namdoi sharuk mateng tobadi kari kaige video view yamnaba amuk thagatlira nangi ima baba oiramladi nangi video namlaga leiba ngamgadro haibne bako yam phajai ma harak pase sigi commenti sigumba comment se mayam tharai ko adu manaba chap manaba oiba ina ama khata lokhat pane bako ado sida akoi brother amna magi mod phongdok leise yam phajai haidi humanity ground da haire ine am minungsi gi ground da ko adumaina hairak pane adu yam phajai adu numito ai mateng pangba ngambagi pot leitaba haibadi mateng pangba yadaba numit oiba haibadi ai je numito limbi gi kano prank video ma shoot toba chatle plus ai gi ads ama number chat pane ba akoi su nong tarakpagi nong tupine ba ko haidi aisu aigi sinpham aduna aisu chalairaga leirine bako aigi sinpham ama tauba loidana nongduna pharak targa aisu koisen chel khangine bako adu hek chenjiluraga pochai ga thangjillaga tawrakanda di aigi do pra cancel chatoine bako aduna mateng pangba ngamja hodre adubu aina pangjaramba haibabu sigumba ama ima singi potpham phamnaba nongju nungsit la akanda ima singi potpham phamnaba leitre yam ware ai haibagi video ama mayamda uhanbagi yam macha kaisu yam chawba mateng nate video ama namaga adumai dum thagat kibane aduda kuigi brother na yam lana aise views pambo ina views video view yamnaba amuk thagat lira haibudo adu asengba sense tadi paisa phangnaba ong thagat lira views ka paisa ga di yam mari leinari na video dadi adumaina haibira adu numito aina mateng pangba ngamjagi re brother I am sorry adubu sida aina haigadaba madi akoi mateng adum pange nong se khra am kanna churambadai kha padare ebo padara kanda nakanda ahan nama sum yengbada yam wana su uba saksu yam lamba manba ko adudo limbina ma yengamdrabagi ko asido ai sabot talai birugi ge ma chat khibne ba isinga sabot laiba chakibne singara kharaga sabot kharaga laibirami hai ko samosa aduga mana piruba adugi video du ai thagate ba zum just memory oina ngai limbin te yam phai haina ai di video nambu do pamjabani adum capture to hoiba ko adubu ngasi thatok tabdi yadre ai adugi video da di Coi cho mình chơi chứ. Có thể tôm luôn để dưới thì luôn được. views kata khan boy na mayam na uhre bako adugi video thado di yam thina views su wangani ai adum mayam na su adum yam positive comments su yam lakpi ni na tra adubu sum matenga pangaga haidi yam na mayam gi mamang da kaino phabaga sa adumai thanda khanjaba da ma video do layel laite bo khangam do ma de kham da mana piro ga aina sum ai sum number do pamjaba gi sum namu ba khata ne bako adu video do ai sum ta thadok te ba hap hojik sigi hojik aina hojik nammi ba video se ai hojik adum thagal lakani adu ngasai gi mamang da ima hoina nong jur ga to video do di hapta amai mamang da oi greba adu gi poto aina hojik fo adu gi video do thagate ba adu bu comment se ura kanda ingon da yamna nungai jagi da bu haidi thamoi sengna dum khangde aina tawri do ai soida rain khalle haidi
ꯏꯃꯥꯁꯤꯡꯅ ꯄꯣꯠꯐꯝ ꯐꯝꯅꯉꯥꯏ ꯃꯐꯝ ꯂꯩꯇꯕꯗꯣ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯊꯥꯒꯠꯂꯒ ꯎꯔꯒ ꯍꯥꯏꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯒ ꯑꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯃ ꯀꯥꯏꯅ ꯑꯦꯛꯁꯟꯒ ꯂꯧꯈꯠꯂꯛꯄꯤꯕꯁꯨ ꯀꯅꯥꯅ ꯈꯪ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯗ ꯂꯩꯕ ꯏꯃꯥꯁꯤꯡꯗꯣ ꯀꯅꯥꯅꯣ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯐꯟ ꯔꯦꯁꯀ ꯇꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯔꯛꯈꯤꯕꯁꯨ ꯌꯥꯏ ꯁꯤꯅ ꯑꯩ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯁꯨꯝ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯊꯥꯒꯠꯆꯈꯤꯕꯅꯦꯕꯀꯣ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯦ ꯏꯁꯩ ꯍꯥꯞꯄꯤꯅꯤ ꯁꯤꯗ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦ ꯃꯌꯥꯝ ꯑꯩꯅ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯖꯔꯛꯄꯁꯦꯀꯣ ꯄꯩꯁꯥꯒꯤ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯑꯣꯏꯖꯔꯛꯇꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯑꯗꯨ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯇꯥꯕꯤꯌꯣꯕꯀꯣ ꯑꯩ ꯄꯩꯁꯥꯗ ꯂꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯑꯣꯏꯖꯔꯛꯇꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯂꯣꯏꯅꯃꯛ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯅꯦ ꯏꯁꯩ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯑꯗꯨ ꯏꯁꯩ ꯍꯥꯞꯄ ꯍꯥꯏꯁꯦ ꯀꯣꯄꯤꯔꯥꯏꯠꯅꯦ ꯀꯣꯄꯤꯔꯥꯏꯠ ꯂꯩꯔꯕ ꯍꯥꯏꯁꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯕꯨ ꯔꯤꯚꯤꯅ꯭ꯌꯨ ꯁꯤꯌꯔꯒꯨꯝꯕꯗꯤ ꯂꯩ ꯔꯤꯚꯤꯅ꯭ꯌꯨ ꯁꯤꯌꯔ ꯍꯥꯏꯁꯦ ꯁꯦ ꯁꯄꯣꯁ ꯐꯦꯁꯕꯨꯛꯇ 500K ꯚ꯭ꯌꯨꯁ ꯂꯩꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯗꯣꯂꯔꯁ 4-5 ꯑꯣꯏꯔꯝꯒꯅꯤꯀꯣ ꯗꯣꯂꯔꯁ 5 ꯐꯪꯉꯦ ꯈꯜꯂꯣꯅꯦ ꯔꯤꯚꯤꯅ꯭ꯌꯨ ꯁꯤꯌꯔꯗꯗꯤ ꯑꯗꯨꯗꯣ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯏꯁꯩ ꯃꯄꯨꯗꯨꯒ ꯑꯗꯨꯒ ꯔꯤꯚꯤꯅ꯭ꯌꯨ ꯁꯤꯌꯔ ꯁꯨꯡꯂꯩ ꯂꯩꯇꯕꯁꯨ ꯂꯩꯀꯣ ꯏꯁꯩꯕꯨ ꯍꯥꯞꯄꯗꯤ ꯄꯩꯁꯥ ꯁꯨꯡꯐꯪ ꯐꯪꯗꯕ ꯚꯤꯗꯤꯑꯣ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯏꯁꯩ ꯍꯥꯞꯄꯩꯗꯨꯁꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯔꯣই ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯚ꯭ꯌꯨꯁ ꯅꯠꯇꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯈꯔ ꯂꯩꯈꯤꯕꯅꯦ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝꯗꯦ ꯑꯗꯨꯒꯤꯗꯨꯃ ꯑꯩ ꯄꯩꯁా ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯍꯥꯞꯄꯤꯅꯦꯕ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯌꯦꯡꯉꯛꯄꯗ ꯃ꯭ꯌꯨꯖꯤꯛ ꯂꯣꯏꯅ ꯍꯥꯞꯄꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯤꯁꯤꯀꯣ ꯀꯩꯒꯤꯅோ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯁꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯀꯥꯟꯗ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯌꯧꯗ꯭ꯔꯗꯤ ꯑꯩꯁꯨ ꯊꯥꯒꯠꯅꯤꯡꯗꯕꯗꯣ ꯍꯣꯏ ꯑꯩꯅ ꯍꯦꯟꯗꯜ ꯇꯧꯕ ꯑꯦꯀꯥꯎꯟꯅꯤꯅ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯋꯥꯈꯜꯅ ꯈꯣꯏꯗꯥꯖꯕ ꯁꯤ ꯏꯁꯩꯁꯦ ꯍꯥꯞꯄꯗꯤ ꯐꯖꯔꯅꯤ ꯈꯟꯕꯗꯣ ꯑꯩ ꯊꯥꯒꯠꯂꯤꯅꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩ ꯀꯩꯅꯣꯒꯤ ꯂꯩꯇꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯕ ꯀꯣ ꯋꯥꯈꯟꯗꯣ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯩꯒꯤ ꯋꯥꯈꯜꯅꯕꯨ ꯄꯥꯝꯖꯈ꯭ꯔꯗꯤꯀꯣ ꯑꯅꯝꯕ ꯑꯩ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯍꯜꯂꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯄꯤꯔꯥꯏꯠ ꯀꯌꯥꯝ ꯂꯩ ꯍꯥꯏꯁꯦ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯍꯜꯂꯛꯀꯦ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯕ ꯑꯩꯈꯣꯏ ꯗꯣꯂꯔ ꯁꯥꯏꯟꯗ ꯔꯦꯠ ꯃꯆꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕꯩꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯟꯖꯔ ꯋꯥꯔꯅꯤꯡꯒꯤ ꯇꯥꯏꯞꯇ ꯑꯃ ꯆꯤꯊꯦꯛ ꯅꯥꯏꯕ ꯑꯃ ꯊꯣꯛꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯕꯦꯟ ꯇꯧꯕꯩꯅꯦꯕ ꯑꯩꯅ ꯏꯪꯂꯤꯁ ꯏꯁꯩ ꯍꯥꯞꯆꯤꯜꯂꯨꯕꯩꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯣꯂꯔ ꯁꯥꯏꯟꯗ ꯒ꯭ꯔꯤꯟ ꯊꯣꯛꯄꯁꯤꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯗ ꯀꯣꯄꯤꯔꯥꯏꯠ ꯀꯌꯥꯝ ꯂꯩ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯐꯦꯁꯕꯨꯛꯀꯤ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯐꯦꯁꯕꯨꯛꯅ ꯍꯦꯟꯅ ꯑꯃꯨꯛ ꯌꯥꯝꯃꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤꯗꯤ ꯑꯗꯣ ꯐꯦꯁꯕꯨꯛꯀꯤꯁꯦ ꯂꯣꯏꯅꯗꯤ ꯎꯠꯂꯣꯏꯒꯦ ꯈꯔ ꯎꯠꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯄꯩꯁꯥꯒꯤ ꯑꯝꯇ ꯈꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯄꯩꯁꯥꯒꯤ ꯈꯟꯗꯕ ꯃꯤ ꯂꯩꯇꯦ ꯄꯩꯁꯥꯒꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯟꯐꯝꯁꯤꯗꯀꯣ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯕ ꯌꯥꯔꯕꯩ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯩ ꯄꯩꯁా ꯐꯪꯍꯜꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯀꯟꯇꯦꯟꯗꯨꯗꯤ ꯑꯩ ꯁꯦꯝꯖꯗꯦ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯀꯟꯇꯦꯟꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯄꯩꯁా ꯐꯪꯉꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯀꯟꯇꯦꯟꯗꯨꯗꯤ ꯑꯩ ꯁꯦꯝꯖꯗꯦꯀꯣ ꯑꯁꯦꯡꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒ ꯈꯤꯇꯪ ꯖꯣꯛꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯈꯤꯇꯪ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇ ꯑꯣꯏꯅ ꯁꯦꯝꯖꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯩꯕꯨ ꯍꯥꯞꯄꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯕ ꯏꯁꯩ ꯂꯩ ꯑꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛ ꯂꯩꯀꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯕ ꯏꯁꯩ ꯂꯩ ꯃ꯭ꯌꯨꯖꯤꯛ ꯂꯩ ꯑꯗꯨꯕꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯕꯁꯤꯅ ꯈꯤꯇꯪ ꯄꯥꯝꯖꯕ ꯋꯥꯠꯄ ꯑꯗꯨꯒꯤ ꯑꯩ ꯁꯤꯖꯤꯟꯅꯗꯕꯅꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯏꯇꯥꯎ ꯑꯃꯁꯨ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯃꯥꯒꯤ ꯀꯣꯃꯦꯟꯇꯨꯗ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ